Kukina Meetei Mayek tamba Kanglei Thinglakpa district ki Moria de Leiba Mahiloisang Singdalak Liba academic session lising ani kunma kuntak asidagi hauna Meetei Mayek tamba yarori haina Kuki singi loop ama oiriba the Hill Tribal Council na atingba pumtham thamkre Hill Tribal Council Moria ki Department of Education na thadrokpa atingbagi cherol amada Moria de Leiba school khudimaki syllabus tagi Meetei Mayek natragna Manipuri Mayek khudimak syllabus tagi handak sahi lising ani kunmanga kuntaruk asidagi tamba yararoi masi Moria da kundariba Kuki singi yai phanaba amadi irang asina maram oiraga miyam da leiriba nungaitaba khudingmak adu yenglaga lepkhibani masigi su mathakta mahiroi singna kanadaba subject tamlubgi mathau tadre school sing asida tamliba mahiroi singna Meetei Mayek ki mahutta Hindi English Mizo Thadau Marjo Maring Anal Baifai Faite Gangte natrangna atai atopa MIL gi subject sing oina tamgadabani karigumba school sing asina atingba asigi wangbada thabak tarok labadi madugi phangpham thokpa serak phangani haina chirul asina makha taraduna Hill Tribal Council hariba Moria da yumpham oiba Kuki singi loop asina thokiba notification asija sinariba letterhead adudasu Moria subdivision Thinglakpa district India Taret Mapan Manga Ama Hum Ama Khaktamak Sinaduna Manipur Haiba Wahi Asi Makatana Sinaba Sasinaba ILP Pairamba P Bada Senaba Ama Police Napare Manipura Mapal Lamdag Sang Liba non local Singda Piriba inner line permit ki passing asi kadai phauba sing libige haibasi kupni yengsin bagi tangai phadaba ama lakle mapuk se palenga ki employees na sel kharagi damak aran momongda ILP pass non local Singda pisilambagi kudam sangdam leptana hinglakli sasinaba ILP pass pairga sanglakpa madu pibada lautuna ba manba amasung asaba pass pibada chenaba DC Tamenglongi staff ama police na pharo matungda case laga thijinba hokre pause asina phangba pau amagi matung ina asaba ILP pass pairambadagi pharba mioi adugi Sambabu Rabidas sahi kuntratruk apokpa leikidraba Babulal Babidas kawi Assamgi Kasar district ki manung sanba Lakhipur gi Kaptanpur part 16 dagini mahakalonana case asida senabdagi pharba mioi adugi mamingna Bihar gi Naubi village ki Jiten Kumar sahi kuntra apokpa Suban Ryan by amadi DC office Tamenglong ILP isu section da thabok toba staff Gai Fulung Bosco Pamai ko mioi amani hiram asigi matangda pause asina Sambabu Rabidas asi Tamenglong da pakatpa project amada chinmi oina thabak suba yaununaba mamang sahi ki September thada sahi amagi ILP pass lauraga Tamenglong da sanglakibani hairi mak mamang sahi da pangthokiba Durga Puja gi matamda mayum Lakhipur da puja yaunaba satluba larba matung haukiba January 9 da jiribam phawrga Tamenglong tam halakpani mak na Tamenglong tamna lakpagi lambida jiribam gi ILP check post da leriba personnel singna check taw matamda mahake oinadi ILP asi sahi amagi lobani mahak na yumda luraba matung amuk renew tawbani hairakpadagi mahaki pass asi sek tawduna thajinki police na thajinba aduda mioi adugi ILP pass adu online da upload taramdaba thengnabadagi singaduna pharabo matungda wahang pahung sathabada mahaki pass asi Tamenglong da project tawba Tamenglong da simi oina thabok suba yawba Jitender Kumar kauba amana mateng pangduna sakibani haidroppadagi Jitender Kumar su police na phaki makoi ani pharba matungda asaba pass adugi khungul lirakpada loinana pass adu kanana sabno haina thiglakpada DC office Tamenglong da hangba ILP pass issuing section da staff oina thabok tawba Gai Fulung Boxing Pamai kauba mioi asina sabni hairakpadagi Gai Fulung Bosco Pamai ngarang police na phagatibani thodok adugi matangda Manipur police na case ama lokhatle haina thijinba haukrabani panbai abdi Manipur kumjali singani kulumdogi me ahumdagi irang thokra matung national highway contractor Impal Jiribam lambi asida saliba passenger sing asi ayambana local sing amsung tongan ba project sing da thabok suba yawba lakpa sinmi sing ayamba oiri handak marak mapal lamdagi lakpa mioi sing asida sasinaba ILP pass pairambagi phagat khiba adudagi Manipur police na section tharwang lokhatpa oina Manipur tamna sanglakpa amsung Manipur dagi thokiba na local sing asigi ILP pass asi Jiribam gi check gate asida check tawba hokhiba leikrabani कोई district ni ko Sorsanpur se Manipur district ni Sorsanpur da ILP ga mari lainana sigi ba mioi mapan gi manungda mioi amakak poloi kraga mioi nipan
ꯄꯣꯂꯣꯏꯗꯅ ꯂꯩꯔꯤꯁꯤ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯐꯥꯔꯛꯀꯗꯧꯔꯦ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯁꯥꯁꯟ ꯌꯧꯔꯤꯕ꯭ꯔꯥ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯈ꯭ꯔꯨꯜꯗ Honorable Chief Minister and Home Minister Yong Sepamatamda helicopter by Ronatico helicopter septa about the other Tabangam didn't apply the Tolokre. See Ukrul Sassan River. Yes. Number 3 Senapatida Gari Mayama Commando Sani Sahumpu listen to Manipur Kanda economic blockade hunger than the Salaga Senapati Bazar me and Kaisamana Tingi Harakanda Commando Mayam the Su, Truck Mayam the Halakisa, Mapam the Hassan Yaway Lodoriba.